hojik mangi ba turuk si pha ki absi mapu khange kana phabno leiron ba fegi parjana phabani haiba myam nuji khange sinne ki baga sinne moi gi terrorist singda kuki terrorist singda sinare habsu masi evidence leire aduga pu ki busu khange adudi hariba evidence leiraba pha ki habsu witness ma sam magi nupi nisu moi family members in the witness piraba aduga phaki ba mi singchu moi na phabani ju piraba aduga moi puraga sakhi bisu mi pu sakhi haba adu evidence lairaba pot adu bu kamaina NIA sinaga bano NIA sinaba habsidi kanogi akhoina thijimbeda ngamroidaba aduga thibeda khawara pusinbeda aduga na masigi NIA na adu kamaina makoi khoi Punjab Manipur state force na intelligence yamna ubangam draba naduga madu akhoina khut thabada awaba taraba na masiguma NIA da piriba ek ki makhan piba sidi akhoi country ma foreign country magi terrorist launch lakpa khotba ka aduga India gi security da sorpa aduga koi nation da smaina terrorist ki influence am changlokpa adu country ma to kom tamda akhoi gi awa ta bom tamsida moi masigi tumak NIA da sinaraga asingbogi case de sinabi yaibuka adu hoji mi kidnap toba state mi kidnap tokiba kidnap tobogi mi singchu khanglaba adu pukhiyo hat ki na pukhi phat na ba pukhiba mi su khanglaba masak su taklaba adu maming phau taklaba state police force ma yaw have taklaba asig mapumak taklera fa kamani NIA da sinagdu no adu dim phagat lowa NIA sinabogi athasi kaino masi khangna una phadraba mi adubu phakre singba una phadraba mi sibu NIA sinage di masigi issue se mi tuk mangki ba issue se aduga mi tuk phaki ba issue se akoi manghan bagi chance yam wang leibagi ama delay to bagi aduga matam si manghan bagi damta asing bagi pu manena government sanai bise ajuma khoi lobi ai bako aduna masida khoina masi ubadagi khoina hojik leiriba issue sida Ansam sina hojik Intensified Agitation makak sangsing gani hai masi moi deadline piri ba mukada kai hojiki reiba MLA Naga ki MLA miyam boycott to gani hai masi Intensified moi agitation sangsil lakpa si moi ki rightful demand ni masida kahamatna masi chumde na haiba yaroi kainobu haiba mission du mangbu puthok oiba demand tobada kaidumokta Naga singi MLA bu mohoi mroina de boycott to gani haiba no bu makhoi thodang lowdoba makhoi thodang lowdoba chumni ron makki community gi right government gi bathau suni aduga kariba MLA gi right ron mo leidu makhoi du thadoksu tangai fadana Naga haiba makki minga makak sinna banina adugi community do yaurabani adu mukhui ki right to government da kamai pressure pigini leidiba responsible oibani na adu di moina fa pidre moin su phau haidre police ne gani MLA sing ne su jiki leidiba leiron by fegi areas da police station da laimkhong police station da fa FIR ma chalu mudi phag da ni maming matha do complainer sing do ni mate menau sing sina pukhi bokoi pa moi parjane koi phabani company complain su to moina parjan su to maroi to buta su MLA sing juna mudi pha oi pressure si pifam thok to bra mudu umba to pham thok pam yam to wak to bagi damota mogoi bu ko to ni khale ada masi agitation changsil lokpam tam da ina haijani mudi Naga singi uje Ansam na pakhal lik dori ba intensify oiba demand to kom tuan ba makhan tuan ba to kom tam da adu peaceful way de su moi approach to su yawakani adu umba matam sida masida aina haijani mudi masi koi achunba demand di parjamiam support hom tho eko aduga ani subedana masigum demand to ganda na cookie singina phaki ba terrorist singa life
Later by Fredeki Faki Bato, Adu, Tadok Nabagin, Tadok Pinabagin, Ansam, Zangsila Pomatum Sida, Hojik of Wina, highly, but the peaceful Mihamgin Shibuki, Yinaga Tadok Pinabagi, peaceful Master Sakana 20 well, highway, state highway, Ukundu, in Fangi, second Hamilton, Ojiki Ladyba, Cookie Civil Organization, or Cookie Student Organization, assisting Sina opposed to Winnie Yaro. Adu peaceful palm the organization can only give. Aduga Jati Magi Asumba, monkey with the Putopio, Putopina with the Makta, the Mantabuena, Mass release again, have Sapiaro, have the cookies ingi, Gamba, Wakalungi, Makata, opposed to Rivino. Have they hanging evoca. Madam D, highly civilian mea, cooking choosing demand to Ridena. Tamari Fazil Livido, Tadopio, Harry Boca. Other local demand we are in a post owner at the command over. Madame the Ubayade, Patava having Mahdi, Cookie Ocean, Naga Ocean, Matation, Patava Mahdi, Tauru de Benevoca. A quickie, Lady issues that in any community. Patava. Tabak the Womakashdi, Masa Tandana, Handopa to Muneva. Cooking show, Handokadavani, Naranjo Handokadavani, Matenjo Handokadavani, Maduda, a Patava, the Uragana, a Quigi, Ningbo, Pamtoksaba, a Quigi, Zatigi, Achumbadi, Wakaroni. Mi aramba ngangba aramba thok tawba aramba lambi chakpa mase akhoi asumba khongthang ni na khalaba adu majati asidi masida khoi chumdena lowe ko aduna asumba the support to honthoi asumba demand ro pom tamda adu agitation chaksilap tamda as koki ama wena masi jati bani na lawragadi asumba do support Za Hojik Fobo say Numichi Panam Yam Great, make the Tram to the parky, but the Gi Hujik from Kanga Lady Bataruk to Madam Hujik Poksu Lady Aduna Aduna Hujik Siam Matam sang a prolonged silence. Later Makoy read about Chikem to Kangdaba and look up progress. I'm a Popo the Vesina, Imung Manung Amasung, Laibak Miyamgi, a Quigi, Naga Pruki Kambushing the Miyam, they am later the Bam Naquigi, I am the Nuait of a Potamaka Pauba, and look a Marakshida Moquigi. Cookie horses, Tarahoptara Marido, Christian and Niga and Toramado, to Sukari ground, Karamba, Gamena Karamba condition, Amatraga assurance, and Madugi, Yasin of the Purambano, Purapano and Miam, they can't be home to hold and Toki Hosic. Makata by Excentia to Mug, Aquagi, local Nasum, Miam Pen and Butter of the Hen, a consular can have a conjunct to Lady Haitari. Was I my one was a comment and Dinisa? Hosiki Toriba Muruina Hosiki, 13 Toki issue the Gina, Hojik took Oma, he problem ni. He took seriously a top of Paki, wishing to Naquida, Cassadi later and higher. Aduka Hojik lady issue the game, Matam Tower, we am south of Oire. I don't know Masida in a tom the name the 100 point there, tom the name of the Masi Paki were the demand of Womtum the government UNC government UNC got Unawomtum the government insurance piramba adugi makha pona madugi oragadi aduga asumdigi atopadigi pressure apaduga aduragadi madu thadokpi agarra habiki wakhalunda United Naga Council na silapne khali adugo ai sumi yengbada ko moina insurance piramba si United Naga Council the government gi masi hariba to usi puthokna bagi damakta ko NIA da sinare haibegi thazaba makha United Naga Council da Tamki have say Sumyamna Tare. Masi United Naga Council da Kegidamokta government na Hoyuk Ladiba NIA the Sinare Hainaka. NIA the Sinare Habegi Insurance Pibigi Tazaba Makaki Makada United Naga Council away Sanabada Pibigi Democratus Matter somewhat see Ying Womtum the government United Naga Council da Aranva assurance Pire have say ID Lozigi. Hojik Ladiba Zigi low pumptum the Hojiki case Tarp Monkey ba High Crensum Yamnatum Tajanariba Masigi Matang is the Consaquingi Top Mintanda government NIA Sinari have say NIA the government of Jipao Subjava Sinaba Polatry.
aduga ka madugi top ki matang da government na NIA de wari sana psu leitre aduna masi gumba oidaba amakak assurance piba se hariba victim gi family aduga hariba naga haisi es naga gi desu naga gi khatnatna whole manipur de riba parja mang da government na aranba assurance pire hapse ai dum hainingi maramdi tawdabada tawre haina assurance pirambudo adu agadi hariba NIA de sinaba case yaba hoji mi tuk ase NIA de sinabi yaba case ra natabra se government na su khangungani adu sinabi yadabani na adu sinabi yadaba case adu sinare harubudigi madu sin ngamba se de sang yadaba adu magi maka ai uba phange maramdi hariba case ase NIA de sinaba se kai kamaina mojik tok mitana kamai sinagini hainunda aina dimda point kha thamjage baka hojik leiriba NIA de sinadringai da state government na aduga parjana hojik mangi ba turuk si pha ki apsi mapu khange kana phabno leiron ba fegi parjana phabani haiba myam nuji khange sinaki baga sinai mogi terrorist singda kuki terrorist singda sinare habsu masi evidence leire aduga puki busu khange adudi hariba evidence leiraba phaki habusu witness ma cham magi nupi nisu moi family members nisu witness piraba aduga phaki ba mi singsu moi na phabani su piraba aduga moi puraga sakhi busu mi puwa sakhi haba adu evidence leiraba pot adubu kamaina NIA sinagadabano NIA sinaba habsidi kanugi akoina thijimbeda ngamroidaba aduga thibeda khawardaba pusinbeda aduga na masigi NIA na madu kamaira makoi khoi Punjab Manipur state force na intelligence yamna uba ngamdraba aduga madu akoina khut thabada awaba taraba na masiguma NIA da piriba ekki makhan piba sidi ekoi country ma foreign country magi terrorist launch lakpa khotpa ka aduga India gi security da sorpa aduga koi nation da smaina terrorist ki influence am changlokpa adu country ma to kom tamda ekoi gi awa ta bom tamsta mogi masigi tumak NIA sinaraga asingbogi case sinabi yaibuka adu hoji mi kidnap toba state mi kidnap tokiba kidnap tobagi mi singsu khanglaba adu pukhi hat kina pukhi phatnaba pukhiba mi su khanglaba masaksu taklaba adu maming phau taklaba state police force ma yaw have to taklaba asig mapumak takle fa kamani NIA sinagduino adu dim phagaloba NIA sinabagi athasi kaino masi khangna una phadraba mi adubu phakre singba una phadraba mi sibu NIA sinage di masi issue se mi tuk mangki be issue se aduga mi tuk phaki be issue se akoi manghan bagi chance yam wang leibagi ama delay to bagi aduga matam si manghan bagi damta asing bagi pu manena government sanai bise ajuma khoi lobi ai bako aduna masida khoina masi ubadagi khoina hojik leiriba issue sida Ansam sina hojik Intensified Agitation makak changsing gani hai masi moi deadline piri bam khada kai hojiki leiba MLA Naga ki MLA miam boycott to gani hai masi intensified mogi agitation changsil lakpa si mogi ki rightful demand ni masida ka hamatna masi chumde na haiba yaroi kainobu hairiba mission du mangbudu puthok oiba demand tobada kaidumakta Naga singi MLA bu mohoi maroina de boycott to gani hairiba no bu makhoi thodang lowdoba makhoi thodang lowdoba chumni lon makki community gi right government gi bathosuni aduga kariba MLA gi right su lon male du makhoi du thadokrusu tangai fadana Naga haiba makki minga makak sidina banina adugi community do yaurobani na adu makhoi gi right to government ka mai pressure pigini
leiriba responsible oibanina aduidi moina fa pidre moin su phau haidre police nesu agani emere sing nesu jiki leiriba leiron by fegi area da police station da laimkhong police station da fa FIR ma chalu mudi phag da ni maming matha do complainer sing do ni mate menau sing sina pukhi ba koi pa moi pajane koi phabani company complain su to moina pajan su to maroi to buta su emere sing juna mudi pha oi pressure si pifam thok to bra madu umba to pham thok pam yam to wak to bagi demota moi bu ko to ni khale ada masi agitation changsil lokpam tam da ina haijani mudi naga singi uje Ansam na paikal likadori ba intensify oiba demand to kom tuan ba makhan tuan ba to pam tam da adu peaceful way de su moi approach to su yawakani adu umba matam sida masida aina haijani mudi masi koi achungbadi mandadi parjamiyam support hom tho eko aduga ani subadana masigumba demand to wanda na cookie singina phaki ba terrorist singa life gana leiron by fai dagi phaki ba to adubu thadok na bagi nokta thadok pina bagi nokta Ansam na jangsil pom tam sida hojik moina hairi madul peaceful oiba miyam gi nuksi bagi yenga thadok pina bagi peaceful mass sakani na 202 da highway ka state highway ukun to infang sakani habun da hojiki leiriba cookie civil organization sing or cookie student organization asi sing sina opposed to gani yaro hai adu peaceful palm daba organization kana leigeba aduga jati amagi achumba mangki budu puthok pina banamak ta boy demand to boina mass release kena have sapia roi have du cookie singi kamba wakhalongi makhada opposed to ribno have de hangning eba ko maramdi haiba civilian me cookie ni chu demand to ridena ta mari fajil libido thado piu haireba ko adu dimusu to lokho demand to biya roina opposed to na adi kamai to ba madum da uba yade phatta ba habe mu heisidi cookie osnu naga osnu maitai osnu phatta ba makhayisidi tawroi da bane ba ko adu akhoi gi hojik leiriba issue sida ain hajinde any community phatta ba tabak tawo makhayisidi masa mathandana handokpa chungune ba cookie ne su handok kadabani nagan ju handok kadabani maitain ju handok kadabani maduda aphattaba tawragana aikhoi gi ningba pangthokchaba aikhoi gi jati gi achumbali wakhaloni mi aramba ngangba aramba thok tawba aramba lambi chakpa mase aikhoi gi achumba khongthang ni na khallaba adu ma jati asidi masida khoi chumdena lowe ko adu achumba the support to honthoi achumba demand to pom tamda adu agitation changsilam tamda as cookie ama wena maxi jati bani na lawragadi achumba do support to view ha hamra samjagi okay sir achumba gi dabakta di ekoi punamak support to phom thoi haiba wa phom do jana thambire aduga khoi gi amna democratic march sama haite leiriba naga gi hostes tarukse masi hujipok thadorok tribisi penda ba nungai ta ba nungnang ba sida sigi thado oin demand tarba changsil pa khongjang sigi part oina ansamna imphal ukhru lo 202 sida khogi democratic march ma chat ken habda yadaba gi posu kugi side thame sege koin evident roibasi any khuding makta haite nuai ta thoning da thok tholok matamda ukilam hen to hen ba singi mathakta paikhat pam thokpa khogi action je paikhataba aduga dandi pi da basina kuki singa tawba thabak singda akugi khangsen usina dana dumak leirabra haibe wahang khisu adum hangduna lakpani loinana haujiksi akugi ngasagi NIA da sinaki haibigi wafam seida NIA da sinaki ana haiba potu NIA da khoigi sinaramdre haina khoigi ngasagi kanu sinasu khoigi high court thaba IPL gi seida petitioner da council gi D Julius Riamaina man hai ki belaire sigi matang da national investigation khoigi agency seida sinabigi matang do state lengang hai ki NIA da sigi wafam je hairamdre habe potum le adu itaraga di uzamai bonju thambikre UNC da government of manipur gi mai kai degi adan ba khoi gi thajaba ang pi bani aduna chinhai do ina chatla kanda thabak wendi tawdaba yam thajaningai oidaba potam khang leire adu iragadi miyam da sigi pose delay tarokana manghan kina bhotna bra ha potum leire mayam asu hangduna lai mamang da mang ki ba mayam ama leikre kaman babu gi lei heman jit in thungam bi gi lei mayam mang ki be marak de makoi su luk khadra sigi marak type wa hangdu chingana lei and enough there is enough evidence and proof leire proof leire aduga hujik pawbuda koigi police na
ngasai thador ko hose sing dugi information hai tara ko palaw dana khotana sigi matang sa thabagi posu leitabai pot leiri aduna why have a pose hange duga adumak akoi gi changsilakana case se solve toba yabagi lambi mayam leiraba sida NIA ra tawdraga su yabagi kudong jabdri yam saung lei have wafam su leire church ke leader ahum hatpa matamda makhoi kanan hatpano kadigi nungai ta phungdok ta madugi khudak ka thina ba hotna dabida akoi gi kanosi moigi moina laiba moigi plan hai tar moigi steps na kana mathai khara kana phajila thamaga leikiba ahum do hat kibe kemta question tawdabise kaigino hai hangam hangi aduna machine plan oiba taragadi according to the plan kharam phar kana kharam thado kana hum taru ke thamobi poitar yamna complex point khakti lakturi hai tare the government ki mai kai de sulengam sangam dana lady process me am se oza kamai thami sai complexity ji masi koina sum yengmi ai hojik 13 May da Lebren bumthang ka silo ma yawraga mi hum sikre sikibado aina hojik question dawning badi sikibado kana na hatpano magi maram hojik kuki so haidre ba kana so haidre madu hakiba mi do puto hai so haidre aduga madu hakre tabada madugi hakre tabada hojiki lairon bai faisingi pharaga happening habadu mari leinaram dupsi aibako intentionally moi hojiki hariba homba sakibada halakpada moi praja miyamna lambi thinglaga pharabanina adoidi hojiki duga mari leinadam siai konsaram gi mi singsi hat lagi haibagi intention amaka plan amaka leiraga leiron bai phai praja miyam sina moi halakpa gari de lappa makai gari masa lapo isnu achobud lapo isnu moi pulap simi kunmia se dum phare bane ko pharaga hariba taruk asi kegi damakta hojiki kuki sina pharaga puraga hojil leiriba issue sida koina yengmi abase masida hujik government da hujiki leiriba kuki singi intention da aina sum yengmida hujik leiriba intention asidi kuki da peace lak na bagi wakhalon leitre peace habigi wakhalon leitre masida civil organization singsu hujiki ingtap bagi wakhal leitre aduga underground sing suda lebi singsu leitre suda leitaba sing miyam su leitre aduga Christian forum sing kuki Christian forum sing miyam su peace ki wangang dre masi punumak asi tawriba punumak asigi mong yengbam tambadi mokhoi gi wakhalon da moi parja da moi jati da ing tappa lakna bagi wakhalon ade ing tap leimina ka wakhalon apho sin besi leitre hane koi lowi ai bako hoji phawdi moi ing tap gi wangang dre bako aduga ani subida namuga aina thamjani mo points na hoji ki leiriba issue sida hoji ki government na hoji leiriba kuki ga naga haidare konsa pharaga hoji ki amana hostage thamani amana pharaga kidnap torok pukhrabni ko ade hoji hariba khaburi thadoe taruk thadok ton leiriba si masida kuki sing demand to risi ta mari thado on kan di pressure piri ko asi thadok to ba have question am thamjagi ba ko kai kamai kai gi dong thadok ko bno kai gi dong ta thadok oi do bno thadok pa tari kamai thadok kani aduga thadok oi haraga kamai thadok oi do bno habse ai haijagi ba hoji moi tara mari gi thadok ko bse government gi action makha gi pole ba ko thadok ko bse aduga kuki gi intention makha pole kuki na suki peace gi wangang traba challenging mutta le wangang le ba amagi sum challenge to magi gi awu khuding gi hakni tukni a joy to ro habagi wakhalon cheli phawdi ta mari se thadok ko mande ba mo intention na hojik ta mari bu thadok hai di kuki intention gi mo gi action makha pole government gi action makha pole mas kuki government na action phajana lo ba mata mari thadok ni ke kuma kuki na madugi action phajana miyam gi interest da chummi amagi amago su ama ko su akoi mi oi ba amagi oi ba afaba soigre aduwa mi amaga leiriba nungaina job miyam se matam chup de leibi aponate adu akoina
Torubudo, Lan Harsu, Lali Habigi, intention do, Moisaptana, Madu, confess to Bungamba, capacity Rebkanda, Taramarigi, Tadokaneva. Makun Mata Marigi life sick and Ningadi, Cookie Sumangova, Cookie Sumatawa, Cookina Sumatawa, Todi Faudi, Taramarigi, Punsisika, Kadi Kandri Voka. Madu Taramari, Moisena, a quick cookie, Taramari, assume the hostess or in Tamizi, Kaigino. Nagasing the sum the cookie Taramari, hostess Tamli, Kaigano, cookies in Kantabangam the Brava. Kaigano to know hostess Tamizi. Tau Adugi, Madame Dugi, a same group, Kangabagi, Tamli, when they say cookie, Pazasing Kangavani, cookie underground in Kangavani, cookie Sheso, guess your cookie, Radio Puma, Kangavani, Madu Kangri Powdy Tongi never. Mamdi, I know I say Pazagi. Wakalo never. Kaigino must in high share Haibo, Taramari, Sibukan, Kaningavidi, Afawango, Afavatavok the war, Afavatavok, Achumudumanga over. Aramba, Haraga, Madutam, you can have it Tazarunova. Aduna, Masum, Soma Tamiba, Nagasina, Tamlibasidi, Cookie Singi, the Makta, Nakoni, me, Hasu, according to hacking in the Pavadin, oil devoka. Haiba, cookie singna, Pakibado, Nungsibagi, Sibilin, and passing cray, Leron by Fay the Far cray, Madukan no with the Mokai Bombay lay, having the Ecoju, Mikra, Mokubu, Pazil Laga, Madu Tado Pio, Nakoju Tadokian, assume Magi bargain, don't look at the Magda, Paki Venevoka. I do cookie intention, do William Dereva. Mangan Magi. Adum Magi, Wakalunda, Pavanina, Hosic Lady issue Sida, Equi, government so hiding, government tabak, a power action, Asumbado, Parab, Kanfakda, police Mayari, two of the Paget Piro, Ga, Lemcom police station labor, Lemon by federal labor, police of Musiauri, Hari Vanina, Aduga, Hosiki, Adumia, Pulmo Ado, Paget Laga, or Aduga, Dumbi Tinaga Lapom Poverty Yoriva, Kundul in the Maso, one Kaneva. Aduna, Madukum Bomiam, the so hang Oziki, Tadok Iba, Tani Toy Mercodegi, Hang Hangaga, Atuum Danda, Tang Nippon Lakdusa, High Court key, report to the Kauribo, Aduda, a quay, high police to pare. Aduga, Hariba, Nago, Lambi Tino Paribo, public to fire. Aduga, Hariba, I don't more snake if they do oil. I do police to party, Sire, CJ, I do Kangani, I do report Macau and Piro, not the Vida, Nan Drug Java Marie, or Pamela Media, Tadoraga, Pare, have to do the Madu Pare to report the PBR. Madu PAD, I drug Java never. Lion by Fike was done far PVD police Nasu, Constable Police Amayari underground Sinaki, Hariba Marie underground drugs are never. Adukum Baduna, Pare and Kota, Tania, Nipanda, Maduna, quick Kumasina Putuagadi, Gomenga, so Yanaga, Tamarigi, Punsiki, or Hidegano, Kalo. Madu, Tasena, Gomena, or civilian Tamari, Kaningadi, cookies in the Kaningadi, Assume Kanamo have never, Assume Pocaputo, Tang Nipanska, Assume Exendo, Madu Maca, Tado Patado to wives, as again. Okay, Zach, thank you so much. I'm sent to be getting Nipan, the Nintokabamita. ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯄꯤꯈꯠꯂꯛꯀꯗꯧꯔꯤꯕ ꯑꯦꯛꯁꯟ ꯇꯦꯀꯟ ꯔꯤꯄꯣꯔꯠꯁꯤꯗ ꯑꯆꯨꯝꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯃꯌꯦꯛꯁꯤꯡꯕꯁꯤꯡꯗꯣ ꯃꯗꯨꯗꯩꯗꯨꯗ ꯌꯥꯎꯍꯜꯂꯨ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯣꯁꯇꯦꯖꯦꯁ 14ꯁꯤ ꯊꯥꯗꯣꯛꯄꯒꯤ ꯄꯣꯠꯁꯤ ꯆꯥꯎꯅ ꯀꯨꯀꯤꯅ ꯆꯠꯊꯔꯛꯄ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯑꯣꯡꯒꯤ ꯃꯈꯥ ꯌꯥꯝꯅ ꯆꯥꯎꯅ ꯄꯣꯟꯒꯅꯤ ꯃꯈꯣꯏ ꯊꯥꯗꯣꯔꯛꯄꯁꯤꯗꯨꯅ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯟꯅ ꯂꯩꯔꯤꯕꯁꯤ ꯑꯆꯨꯝꯕ ꯉꯥꯡꯉꯨ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏ ꯐꯥꯖꯤꯜꯂꯒ ꯂꯩꯔꯤꯕ ꯃꯤ ꯇꯔꯨꯛꯁꯤꯒꯤ ꯁꯦꯟꯇꯤꯃꯦꯟꯠꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯍꯩꯅ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯗ ꯌꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯃꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯇꯧꯈꯥꯏꯅꯤꯡꯉꯦ ꯇꯧꯈꯥꯏꯕ ꯂꯝꯕꯤ ꯊꯤꯡꯅꯤꯡꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯅꯤꯡꯉꯦ ꯆꯠꯊꯕ ꯂꯣꯏꯅꯃꯛ ꯇꯧꯔꯒ ꯂꯩꯕꯁꯤ ꯌꯥꯝ ꯚꯦꯔꯤ ꯀꯤꯌꯣꯇꯤꯛ ꯂꯣꯏꯅ ꯑꯣꯔꯗꯔꯁꯦ ꯀꯔꯤꯝꯇ ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯕ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯕ ꯄꯣꯠꯁꯤ ꯁꯤꯒꯤ ꯃꯑꯣꯡ ꯁꯤꯒꯤ ꯃꯆꯠꯁꯦ ꯍꯣꯡꯉꯨ ꯑꯆꯨꯝꯕ ꯉꯥꯡꯉꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯀꯨꯀꯤ 14ꯗꯨꯒꯤ ꯊꯋꯥꯏꯗꯣ ꯀꯟꯅꯤꯡ ꯇꯥꯔꯗꯤ
accordingly government su paikhalak pai step sing du matung ina khoi gi negotiate to ba ya bagi room du adu gi potu akhoi gi leigani haiba form je si oja maibona akhoi gi yamna mayek sengna chuma thame haite aduga haibadi phajin gri batara mari du akhoi gi bad intention da haite am phong nate aduga phajin gri ba somna chu moi gi pha gram dana madu du gi in return da akhoi gi wari sana ba yana madu gi safety gi damak ka tau ki pon dana chumna sena pukchen sengna wari sana ba ngangna ba masuk paikhalak ba khongthang sik du gi makha pon gani haiba form ja hojik se akhoi gi manipur da thogla iba irang 2023 de haurakan irang amagi mathang da ama sum mathang sum lakpaduna hojibgo level development je hujik se kuki ga akoi gi naga ga onjan narakan da akoi gi irang se mayon mathai gi bai po chem leiram ni hujik po se ada sida me am question me am tong na duna haidi ba sorry rekano sing si hostess saruksi hostess sing si yam thuna akoi gi rescue tau da bata ragadi me am gi khoisang na badi dum sak po hengalai mai se manipur gi leidiba peace and security saida haibadi karamba long term implication am khakna khogi effect tor pa ya hebse kamai thambini uza mase punumak ni ko achapo orgasu mion kuine thamba hebse ahawo su kuine thamra su ko maju pummi ka hausu hauroi ka matam sana saho biduna afai ka aduna hojik matam sari ngai da government da ina appeal to ningdi matam sari ngai da hoi theng su hari ba achum bagi da makta government se lebi haiba makakti ai miam da uhanning government se government na kai orsu achum bagi da makta government lady haiba wahai da orsu haina ba thabak to su pangtho haning ba amakakti ai sum pami lady ba manipur sida achum ba leitrabra manipur sahi ohum changsil abasida achumba thabak to mi reitrabra achumba ngangba mi reitrabra haibse o handaki government si achumba di ngangi achumba hai achumba tawi haibadu khaktadi utnabagi namakta hairi bag leiri bag government asina hojik madu ukke hagadi matang sa amakhak leiri pasidi hojiki mi turuk ki phajin ki base masigi da ranglarang jing achumba do puthor ba khakada miyam da thambangam raba aduedi government si asum batawe aduga government si miyam gi apam do tawi habdo akoi putna bagi hotna view haba ma ani subadana aina thamjaning ba points na hojik leidiba issue si aikoina laksin bangam drab ta gati leidiba akoi gi manipur state asida leidiba state am oida bagi miyam da Phauriba Aranba na pig thalaba adu phattaba na pig thalaba adu achumba ngau yadraba asigumba state amase asi masigumba irang singsi matam cha raksinda kuidharaga sum thamba sinadi masi manipur sida atongba leiroi mangba na hingani aduga haiba issue singsi matam cha na hujiki leili pase phumjillaga thambase masigi Sina Manipura lay minariba Kanglup naiba hojik layba Mitay koki haire Naga koki haire Asidigi amuga hendokna amakak lakpa suyay Asigumba hendokna amuga lakpa tagadi Manipur ki laymay sida kay position na laygidagi abido Manipur ki government paydiba misina yinglaga khallaga thabak to biyo habde Okay so thank you so much yam phajana ozana thambire khoigi Kuki ga Naga ga Maite ga Kuki ga Maite ga Panghal ga hayeng na kana khoi tambangam da pot am khaklei sidaida basi yamna koina line lo thokpe da pot am khakti oidi adon leidibe issue si kuina thamjan taragde ozan phajaba example am pi khare koge apumba chapot orakani haido adu the situation will become more worse than before adu khaktani lakatu se dun matang chana gamin gi kogi thabak to pakhat ka tamni hebo form su tham leire